ꯃꯅꯤꯄꯨꯔ ꯏꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯦ ꯀꯀꯥ ꯔꯣꯃꯤꯌꯣ ꯃꯅꯤꯄꯨꯔ ꯆꯥꯛ ꯆꯥꯔꯗꯤ ꯒꯦꯁꯇꯤ ꯑꯗꯨꯝ ꯐꯖꯗꯕꯅꯤ ꯀꯩꯅꯣ ꯃꯌꯥꯝꯅ ꯈꯪꯅꯔ ꯄꯣꯠꯅꯤ ꯈꯔ ꯌꯥꯡꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯐꯪꯕ ꯑꯣꯏꯖꯔꯒꯦ ꯈꯪꯍꯧꯗ꯭ꯔꯦ ꯅꯨꯡꯁꯤꯅꯕꯅ ꯍꯦꯜꯂꯦ ꯍꯥꯏꯅꯀꯣ ꯑꯗꯨꯝ ꯆꯠꯂꯦ ꯕꯤꯗꯅ ꯍꯥꯏꯗꯤ ꯅꯨꯄꯤꯁꯦꯀꯣ ꯅꯨꯄꯤ ꯃꯁꯦꯟꯇꯅ ꯅꯨꯄꯤ ꯃꯁꯦꯟꯗ ꯍꯥꯏꯗꯤ ꯇꯦꯟꯁꯟ ꯄꯤꯌꯦꯕ Hello guys, welcome back to our channel. Isinau mayam punamakpu aigi channel da taramna okchari. Adom ngasidiko aise chowmin oina charjaraga tawbani. Chowmin mukbang tawjarage mayam. Ado yamnadi chamme ko haidi sum chowmin khaktani ko. Tilhau kharaga dai thabi kharaga lawjare. Aido mapani pot chai su tukjam chade bako ado idi chasu yade phatte haina habado chadre. Adudana sum yumda oina isana simple la hawjara charjaraktoini ado mayam aido ko chowmin sitang charaga video semdoi nungaitrebako aduna aina sum comment khara lawkhatjayebako ado comment singdo paraga chajarage na tawjabani kaigino haida chatang chabdo nungaiteba khadang kitang lomjaning ba haitare aduginida ado comment singjeko mayam haidi nungsiba comment oidoini bet comment ate haidi mi mayam amanasu nungsiba comment budi mayam pirebako adoragasu ko asigi comment se hek pabaga ko thamoide yamna idi penjaba oibado adumaina oirebako aduduna ina sum pathokjage tawbani adu mayam chaba haujarage haudau mandi maliko chara khangba idin aina hauni ne haudi hawe karumda chalo haudi hawe mayam ai hai mapandai loroga do mapanda moigi sidi khali kaino khaktani sauce khatan haiba tai du jam hen ba hapteba mapandagi moigi chili sauce ama yamna morok sana chabdo yadeba puktekta sai dugi aina sum jumdo oina simple haujaraba jam hawe Itong haptan ya. Ado mayam cha chana comment su kitang pathok charake ko comment se ko aina mamangda Q&A to hibe video do ado sum angangi maramda su hangai haidana ko mina comment da adugi aina pi hiba question answer do ko pirakpa di comment ni bako yam nusiba haitare ta ko idi pen thokpa hai pen ba haibado oireba adu aina sum comment si lawkhacharakpani ko mayam yengsi Não sai. Ado mayam comment se ko ai manakta mobile ani leite ba adu do aina khata copy dum ira puthora bane ba siga hai ga ahan bada asa guru mayum blog na hayak bane ba ko aigi Q&A gi video do ga hayak bane angang yaunida angang su oimina nangdi haina haiba angang yaunida angang su oimina nangdi haiba ko ado question je di tabada yamna nungsi adugi video do mayamana aingonda afa nungsi ba comment pibireba ko ado mayam singdo de lokha chadre ado asi singdi aina yamna nungsi jaruba henjana nungsi jaruba haitare ko ado tasengna di ko asai di yum palaba tasengna di ko yum palaba matungda di ko मीसिंगना आइदी आंगांग ओइना उद्रेबा को फना सही 30 ता जुम पानगेरा कुन युम पानगेरा कुंथ्रा दा युम पानगेरा को सही से को युम पानगिबा नुमित की सही दो अदुगे अदुम थिगलकपा हवेबा अदुगी मतुंगिना मीना सुम कमाय हाइनी ngangnai ko phana ngangna busu yawe aduga phatara ngangna busu yawe leidana
ꯍꯥꯏꯗꯤ ꯅꯨꯄꯤꯁꯦꯀꯣ ꯅꯨꯄꯤ ꯃꯁꯦꯟꯗꯅ ꯅꯨꯄꯤ ꯃꯁꯦꯟꯗ ꯍꯥꯏꯗꯤ ꯇꯦꯟꯁꯟ ꯄꯤꯌꯦꯕ ꯉꯁꯤꯁꯦ ꯖꯍꯥ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗ ꯅꯨꯄꯥ ꯑꯃꯅꯒ ꯁꯨꯝ ꯍꯪꯉꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅꯀꯣ ꯅꯨꯄꯤ ꯈꯛꯇꯅꯤꯀꯣ ꯍꯪꯉꯤꯁꯦꯀꯣ ꯑꯗꯣ ꯆꯨꯝꯅ ꯍꯪꯉꯗꯤ ꯐꯩ ꯑꯍꯦꯟꯕ ꯂꯩꯗꯅ ꯀꯩꯗꯧ ꯂꯩꯔꯤꯒꯦ ꯈꯣꯠꯂꯤꯒꯦ ꯑꯗꯨꯃꯥꯏꯅ ꯍꯪꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯑꯁꯨꯝꯕꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯒꯨꯝꯕ ꯀꯨꯏꯅ ꯑꯉꯥꯡ ꯌꯥꯎꯗꯕ ꯑꯗꯨꯝ ꯆꯍꯤ 3-4ꯒ ꯂꯩꯔꯒ ꯑꯉꯥꯡ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯇꯪ ꯈꯪꯒꯅꯤꯀꯣ ꯑꯇꯩ ꯌꯥꯎꯕ ꯃꯤꯁꯤꯡꯒꯤ ꯐꯤꯂꯤꯡꯗꯗꯤ ꯐꯥꯎꯔꯣꯏ ꯑꯗꯨꯅ ꯁꯨꯝ ꯅꯪꯅ ꯄꯤꯔꯛꯄ ꯀꯣꯏꯁꯟꯁꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯅꯪ ꯍꯥꯏꯗꯤ ꯑꯁꯥꯅ ꯄꯤꯔꯛꯄ ꯀꯣꯃꯦꯟꯁꯦꯀꯣ ꯎꯕꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯑꯩꯕꯨꯗꯤ ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯔꯤ ꯑꯗꯣ ꯁꯨ ꯈꯪꯗꯦ ꯂꯨꯍꯣꯡꯕꯁꯦ ꯑꯗꯨꯝ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯆꯤꯟꯇ ꯆꯥꯍꯩꯒꯦ ꯑꯗꯨ ꯃꯌꯥꯝꯅꯦ ꯁꯤ ꯀꯣꯏꯁꯟꯁꯤꯗꯤꯀꯣ ꯏꯕꯣꯍꯜꯁꯤꯡꯅ ꯄꯤꯕꯤꯔꯛꯄ ꯀꯣꯏꯁꯟꯅꯦꯕꯀꯣ ꯑꯁꯤꯁꯨ ꯍꯧꯖꯤꯛꯀꯤ Q&A ꯚꯤꯗꯤꯑꯣꯗꯨꯒꯅꯤ ꯁꯨꯝ ꯄꯥꯝꯃꯣꯏꯀꯣ ꯂꯨꯂꯨ ꯁꯤꯁ BA ꯂꯣꯏꯔꯝꯃꯗꯤ ꯀꯌꯥꯗ ꯐꯗꯧꯕ ꯑꯁꯦꯡꯕꯩꯅꯤ ꯇꯥꯆꯧ BA ꯂꯣꯏꯔꯝꯃꯗꯤ ꯀꯌꯥꯗ ꯐꯗꯣꯏꯕꯀꯣ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯅꯨꯡꯁꯤꯅꯕꯅ ꯍꯦꯜꯂꯦ ꯍꯥꯏꯅꯀꯣ ꯑꯗꯨꯝ ꯆꯠꯂꯦ BAꯁꯦ ꯂꯣꯏꯔ ꯑꯩꯁꯨ ꯍꯧꯖꯤꯛꯇꯪ ꯈꯜꯂꯛꯏꯀꯣ BA ꯂꯣꯏꯔꯝꯃꯒꯗꯤ ꯍꯥꯏꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕ ꯍꯥꯏꯁꯤꯗꯕꯨ ꯖꯍꯥ ꯊꯕꯛ ꯑꯃ ꯇꯧꯔꯁꯨ ꯖꯍꯥ ꯑꯃ ꯇꯧꯔꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯀꯥꯟꯅꯩꯗꯅꯀꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅꯀꯣ ꯖꯔꯤꯅꯥ ꯂꯥꯏꯁ꯭ꯔꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯅꯦꯕꯀꯣ ꯅꯪꯅ ꯍꯥꯏꯕ ꯑꯟꯖꯂꯤꯒꯤ ꯐꯖꯔꯕ ꯑꯉꯥꯡ ꯕꯦꯕꯤ ꯕꯣꯏ ꯑꯟꯖꯂꯤꯒꯤ ꯐꯖꯔꯕ ꯑꯉꯥꯡ ꯕꯦꯕꯤ ꯕꯣꯏ ꯑꯃ ꯐꯪꯕ ꯑꯣꯏꯔꯣꯀꯣ ꯀꯀꯥ ꯔꯣꯃꯤꯌꯣ ꯂꯥꯏꯁ꯭ꯔꯝ ꯋꯥꯡꯈꯩ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯀꯥ ꯔꯣꯃꯤꯌꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯆꯦꯅꯦꯜꯒ ꯄꯥꯏꯔꯒꯀꯣ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯝꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯊꯃꯣꯏꯗ ꯀꯃꯥꯏ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯗꯨꯒ ꯐꯖꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯕꯣꯔ ꯑꯃꯁꯨ ꯄꯤꯕꯤꯔꯛꯑꯦ ꯍꯣꯏ ꯈꯔ ꯌꯥꯡꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯐꯪꯕ ꯑꯣꯏꯖꯔꯒꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯨꯃꯥꯏꯅꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯄꯤꯔꯛꯄꯗꯣ ꯍꯥꯏꯗꯤ ꯀꯃꯦꯟꯁꯦ ꯄꯥꯕꯒꯀꯣ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯕꯗꯣ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯎꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯗꯤꯀꯣ ꯂꯤꯡꯖꯦꯜꯅ ꯄꯤꯔꯛꯄ ꯀꯣꯏꯁꯟꯅꯦꯕ ꯂꯤꯡꯖꯦꯜꯅ ꯄꯤꯔꯛꯄ ꯀꯃꯦꯟꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯆꯥꯔꯤꯉꯩꯗ ꯑꯣꯏꯅ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯆꯥꯔꯤꯉꯩꯗ ꯑꯣꯏꯅ ꯄꯥꯒꯦ ꯇꯧꯕꯅꯦꯕ ꯆꯦ ꯑꯟꯖꯂꯤ ꯌꯣꯡꯆꯥꯛ ꯂꯣꯏꯕꯒꯤ ꯒ꯭ꯌꯥꯁ ꯃꯅꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯁꯤꯗꯤ ꯌꯣꯡꯆꯥꯛ ꯆꯥꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯉꯝꯒꯅꯤꯀꯣ ꯑꯗꯣ ꯌꯣꯡꯆꯥꯛ ꯆꯥꯗꯕ ꯃꯤꯁꯤꯗꯤ ꯂꯩꯕꯨꯗꯤ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯌꯥꯝ ꯂꯩꯔꯝꯃꯣꯏ ꯍꯥꯏꯗꯤ ꯌꯥꯝ ꯂꯤꯛꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯌꯣꯡꯆꯥꯛ ꯆꯥꯔꯗꯤ ꯒꯦꯁꯇꯤ ꯑꯗꯨꯝ ꯐꯖꯗꯕꯅꯤ ꯀꯩꯅꯣ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯄꯣꯠꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯍꯟꯗꯛ ꯆꯦꯒꯤ ꯌꯣꯡꯆꯥꯛ ꯆꯥꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯃꯅꯝ ꯀꯥꯎꯁꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ
ꯍꯥꯏꯗꯤ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯆꯥꯕ ꯈꯔ ꯍꯩꯅꯖꯗꯦꯕ ꯈꯗꯥꯡꯁꯦ ꯑꯗꯨꯝ ꯀꯟꯕꯅꯤꯅꯅꯦ ꯈꯗꯥꯡ ꯈꯔ ꯉꯥꯡꯉꯒ ꯆꯥꯖꯕꯁꯤꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤ ꯂꯥꯁꯀꯤ ꯀꯃꯦꯟꯁꯤꯅꯀꯣ ꯑꯩꯁꯤꯁꯨ ꯖꯦꯔꯤꯅꯥ ꯂꯥꯏꯁ꯭ꯔꯝ ꯀꯀꯥ ꯔꯣꯃꯤꯌꯣꯅ ꯄꯤꯔꯛꯄ ꯀꯃꯦꯟꯅꯦꯕꯀꯣ ꯑꯁꯤꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗꯅꯤ ꯃꯥꯅ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯏꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯦ ꯀꯀꯥ ꯔꯣꯃꯤꯌꯣ ꯃꯅꯤꯄꯨꯔ ꯑꯁꯦꯡꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯦꯡꯕꯩ ꯁꯥꯊꯤꯅ ꯅꯨꯡꯁꯤꯀꯣ ꯑꯗꯨ ꯑꯣꯏꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯂꯥꯛꯁꯨ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯕꯨ ꯈꯪꯗꯦ ꯂꯥꯛꯄ ꯐꯪꯗꯣꯏꯔꯥ ꯐꯪꯉꯣꯏꯗꯣꯏꯔꯥ ꯀꯔꯝꯕ ꯅꯨꯃꯤꯠꯇꯕꯨ ꯆꯠꯄ ꯐꯪꯗꯣꯏꯕ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯦꯡꯀꯤꯅꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨ ꯑꯣꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯃꯦꯟꯁꯤꯗꯤ ꯌꯥꯝ ꯁꯥꯡꯗꯦꯀꯣ ꯈꯤꯇꯪ ꯈꯛꯇꯅꯤ ꯀꯃꯦꯟꯁꯨ ꯄꯥꯕ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯆꯥꯔꯒꯦ ꯆꯥꯊꯣꯛꯑꯒꯦ ꯌꯥꯝ ꯍꯥꯎꯔꯝꯃꯤ ꯑꯗꯣ ꯃꯌꯥꯝ 이신 어떻게 내려가게? ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯖꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨꯀꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯂꯩꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ